ꯍꯧꯈꯤꯕ ꯃꯦꯒꯤ ꯇꯥꯡ 3ꯗꯒꯤ ꯍꯧꯅ ꯏꯔꯝꯗꯝ ꯑꯁꯤꯗ ꯅꯨꯃꯤꯠ 50 ꯍꯦꯟꯖꯜꯂꯛꯂꯕ ꯐꯥꯎꯕ ꯇꯪꯗꯨ ꯂꯩꯇꯥꯕ ꯂꯩꯇ꯭ꯔꯤ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯏꯂꯤꯠ ꯇꯤꯚꯤꯅ ꯑꯈꯟꯅꯅ ꯄꯨꯊꯣꯛꯆꯕ ꯚꯣꯏꯁ ꯑꯣꯐ ꯗ ꯄꯤꯄꯜꯒꯤ 9ꯁꯨꯕ ꯁꯔꯨꯛꯇ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯔꯤ, ꯀꯔꯤ ꯃꯣꯠ ꯐꯣꯡꯗꯣꯛꯄꯤꯔꯛꯏ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯂꯩꯕꯁꯦ ꯑꯩꯈꯣꯏ ꯉꯝꯒꯗ꯭ꯔꯥ ꯉꯝꯃꯣꯏꯗ꯭ꯔꯥ ꯈꯪꯗꯦ, ꯍꯟꯖꯤꯜꯂꯨꯔꯒ ꯊꯥ ꯑꯃꯅꯤ ꯂꯩꯔꯀꯥꯟꯗ ꯃꯣꯏꯅ ꯃꯩꯇꯩꯁꯤꯡ ꯆꯪꯉꯛꯄ ꯉꯥꯏꯔꯀꯥꯟꯗ ꯑꯃꯨꯛ ꯍꯧꯖꯦ ꯍꯥꯏꯔꯝꯕ ꯄ꯭ꯂꯥꯟ ꯁꯤꯜꯂꯝꯕ꯭ꯔꯥꯁꯨ ꯑꯩꯈꯣꯏ ꯈꯪꯗꯦ, ꯃꯣꯏ ꯃꯔꯣꯟ ꯈꯪꯕ ꯅꯠꯇꯕꯅꯤꯅ ꯑꯩꯈꯣꯏ ꯄꯥꯎ ꯐꯥꯎꯅꯕꯁꯨ ꯅꯠꯇꯦ, ꯑꯗꯨꯃꯛꯅꯦ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯝꯒꯗ꯭ꯔꯥ ꯍꯥꯏꯕ ꯋꯥꯈꯜꯁꯤ ꯆꯤꯡꯅꯩ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯗꯤ ꯑꯌꯥꯝꯕ ꯑꯊꯨꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔ ꯐꯣꯔꯁꯁꯦ ꯑꯌꯥꯝꯕ ꯑꯣꯏꯅ ꯃꯐꯝ ꯈꯨꯗꯤꯡꯒꯤ ꯊꯝꯕꯤꯔꯒ ꯑꯩꯈꯣꯏꯒꯤ ꯁꯨꯒꯅꯨꯒꯤ ꯑꯦꯔꯤꯌꯥ ꯍꯥꯏꯗꯤ ꯕꯣꯔꯗꯔ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯉꯥꯛꯀꯤ ꯃꯐꯝꯁꯦ ꯑꯌꯥꯝꯕ ꯊꯝꯕ ꯄꯥꯝꯃꯦ꯫ ꯍꯥꯏꯕꯗꯤ ꯆꯦꯗ ꯈꯛꯇꯪꯈꯛ ꯊꯝꯃꯅꯤ ꯍꯥꯏꯅ ꯁꯣꯏ ꯇꯧꯕꯈꯛ ꯅꯠꯇꯕ, ꯊꯝꯃꯦ ꯍꯥꯏꯔꯀꯥꯟꯗ ꯍꯟꯖꯤꯟꯕ ꯄꯥꯝꯃꯦ꯫ ꯑꯁꯦꯡꯕ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯊꯝꯗ꯭ꯔꯤ ꯐꯥꯎꯗꯤ ꯑꯩꯈꯣꯏ ꯍꯟꯖꯤꯟꯕ ꯄꯥꯝꯗ꯭ꯔꯦ, ꯀꯩꯗꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯇꯝꯕ ꯉꯝꯗ꯭ꯔꯦꯕ꯫ ꯃꯔꯝꯗꯤ ꯁꯨꯒꯅꯨꯁꯦ ꯄꯤꯁ ꯀꯃꯤꯇꯤ ꯁꯦꯝꯃꯒ ꯇꯧꯔꯛꯏꯕ ꯄꯣꯠꯅꯤ, ꯑꯗꯣ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥ ꯃꯈꯩꯅ ꯑꯍꯥꯟꯕ ꯇꯧꯗ꯭ꯔꯦ, ꯂꯩꯔꯀꯥꯟꯗ ꯃꯣꯏꯗꯤ ꯍꯦꯛꯇ ꯇꯧꯔꯛꯄ ꯄꯣꯠꯅꯤꯅ ꯑꯩꯈꯣꯏꯗꯤ ꯃꯣꯏꯗꯤ ꯁꯦꯡꯅ ꯍꯥꯏꯕꯗ ꯈꯨꯠꯂꯥꯏ ꯃꯇꯤꯛ ꯆꯥꯅ ꯄꯥꯏꯔꯕ ꯉꯥꯛꯇꯅꯤ꯫ ꯑꯩꯈꯣꯏ ꯐꯣꯔꯁ ꯃꯇꯤꯛ ꯆꯥꯅ ꯂꯩꯔꯀꯥꯟꯗ ꯏꯃꯤꯠ ꯎꯔꯀꯥꯟꯗ ꯆꯪꯕ ꯄꯥꯝꯃꯦꯕ ꯁꯨꯅ꯫ ꯑꯗꯨꯅ ꯌꯥꯝ ꯊꯨꯅꯁꯨ ꯑꯩꯈꯣꯏ ꯏꯁꯇꯦꯠ ꯒꯣꯔꯃꯦꯟꯗꯁꯨ ꯑꯗꯒꯤ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯗꯁꯨ ꯁꯔꯀꯥꯔꯁꯤꯗꯁꯨ ꯍꯥꯏꯖꯅꯤꯡꯉꯤꯁꯦ, ꯌꯥꯝ ꯊꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯄꯤꯁ ꯂꯥꯟꯕꯤꯕ ꯄꯥꯝꯃꯦ, ꯁꯥꯟꯇꯤ ꯍꯟꯖꯤꯟꯕ ꯄꯥꯝꯃꯦ꯫ ꯏꯆꯥ ꯏꯁꯨꯁꯤꯡ ꯆꯍꯤ ꯃꯥꯡꯕ ꯌꯥꯎꯅꯗꯣꯔꯦꯀꯣ꯫ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯅꯨꯄꯤ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏ ꯁꯣꯟꯊꯔꯒ ꯂꯩꯕ ꯌꯥꯗ꯭ꯔꯦ꯫ ꯑꯩꯈꯣꯏ ꯅꯨꯄꯤꯁꯤꯡꯁꯦ ꯑꯃꯠꯇ, ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯅꯨꯄꯤꯁꯤꯡꯁꯦ ꯑꯃꯠꯇ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯂꯥꯟꯊꯦꯡꯅꯕꯁꯦ ꯑꯩꯈꯣꯏ ꯄꯥꯝꯃꯦ꯫ ꯍꯧꯖꯤꯛ ꯅꯨꯄꯥꯁꯤꯡꯅ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥ ꯁꯔꯀꯥꯔꯅ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯊꯕꯛꯁꯦ ꯑꯩꯈꯣꯏꯁꯦ ꯑꯊꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯕꯤꯔꯛꯇ꯭ꯔꯗꯤ ꯑꯩꯈꯣꯏ ꯅꯨꯄꯤ ꯃꯌꯥꯝ ꯍꯧꯔꯒ ꯑꯩꯈꯣꯏ ꯂꯥꯟ ꯇꯧꯕ ꯍꯥꯏꯕꯁꯤ ꯋꯥꯐꯝꯁꯤ ꯑꯩꯈꯣꯏ ꯄꯥꯝꯖꯔꯦ꯫ ꯂꯩꯉꯥꯛꯁꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯑꯅꯤ ꯊꯣꯛꯄ ꯑꯩꯈꯣꯏ ꯄꯥꯝꯖꯗꯦ꯫ ꯍꯥꯟꯅꯗꯒꯤ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯑꯃꯠꯇ ꯑꯣꯏꯅ ꯆꯤꯡ ꯇꯝ ꯑꯩꯈꯣꯏ ꯈꯨꯟ ꯃꯌꯥꯝ ꯑꯃ ꯄꯨꯟꯁꯤꯜꯂꯒ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯂꯝꯁꯤ ꯑꯣꯏꯔꯒ ꯂꯥꯛꯄꯅꯤ꯫ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯂꯩꯉꯥꯛ ꯑꯅꯤ ꯊꯣꯛꯄ ꯍꯥꯏꯕ ꯊꯕꯛ ꯃꯌꯥꯝꯅ ꯀꯨꯀꯤꯁꯤꯡꯒꯤ MLAꯁꯤꯡꯅ ꯗꯤꯃꯥꯟ ꯇꯧꯔꯤꯕꯁꯤ ꯏꯟꯗꯤꯌꯥ ꯁꯔꯀꯥꯔꯗꯒꯤ ꯑꯩꯈꯣই ꯁꯤ ꯑꯅꯤ ꯊꯣꯛꯄꯁꯦ ꯑꯩꯈꯣꯏ ꯄꯥꯝꯖꯗꯦ꯫ ꯍꯟꯗꯛ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯋꯥꯊꯣꯛꯇ ꯍꯧꯖꯤꯛ ꯂꯧꯈꯠꯄ ꯌꯥꯕ ꯂꯧꯈꯠꯄꯤꯅꯅꯕ, ꯍꯥꯏꯕꯗꯤ ꯔꯤꯂꯤꯞ ꯀꯦꯝꯞꯇ ꯂꯩꯕ ꯑꯗꯒꯤ ꯑꯋꯥ ꯑꯅꯥ ꯇꯥꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯁꯔꯀꯥꯔꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯔꯦ ꯍꯥꯏꯔꯒ ꯑꯊꯨꯕ ꯃꯇꯝꯗ ꯋꯥꯔꯣꯏꯁꯤꯟ ꯄꯨꯕꯤꯔꯛꯅꯅꯕ ꯁꯔꯀꯥꯔ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔ ꯑꯃꯁꯨꯡ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯚꯔꯟꯃꯦꯟꯠꯅ ꯑꯊꯨꯕ ꯃꯇꯝꯗ ꯋꯥꯔꯣꯏꯁꯤꯟ ꯄꯨꯕꯤꯔꯛꯅꯅꯕ ꯑꯩꯈꯣꯏꯒꯤ ꯁꯤꯅꯥꯝꯀꯣꯝ ꯑꯁꯣꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯟꯅ ꯑꯄꯤꯜ ꯇꯧꯖꯔꯤ꯫ ꯃꯣꯏꯒꯤ ꯂꯥꯟꯍꯧꯕꯗꯤ ꯃꯣꯏꯅ ꯉꯥꯛꯄ ꯉꯝꯗꯅ ꯃꯣꯏꯅ ꯑꯩꯈꯣꯏ ꯍꯥꯠꯇꯅ ꯇꯧꯕꯁꯦ ꯃꯁꯤꯡ ꯂꯧꯊꯣꯛꯅꯕꯅꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯍꯥꯎꯒ ꯑꯩꯈꯣꯏꯒ ꯇꯥꯏꯅꯕ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯐꯣꯔꯁ ꯃꯈꯜ ꯉꯥꯛꯄ ꯄꯥꯝꯃꯤ꯫ ꯑꯩꯈꯣꯏꯒꯤ ꯂꯝ ꯑꯃꯨꯛ ꯍꯟꯖꯤꯟꯍꯟꯕꯤꯌꯨ꯫ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯗ ꯀꯥꯞꯁꯟꯗꯅ ꯌꯨꯝ ꯃꯩ ꯀꯌꯥ ꯊꯥꯗꯣꯛꯇꯅ ꯏꯟꯗꯤꯌꯥꯗ ꯂꯩꯇꯕ ꯃꯔꯨ, ꯏꯟꯗꯤꯌꯥꯗ ꯂꯩꯇꯕ ꯕꯨꯂꯦꯠ ꯀꯌꯥ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯚꯥꯔꯠ ꯁꯔꯀꯥꯔ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯅ ꯍꯥꯏꯔꯤꯕ ꯏꯟꯗꯤꯌꯥꯗ ꯐꯪꯗꯕ ꯕꯨꯂꯦꯠꯁꯦ ꯀꯗꯥꯏꯗꯒꯤꯅꯣ ꯌꯥꯝ ꯀꯨꯞꯅ ꯊꯤꯒꯠꯄꯤꯗꯨꯅ ꯆꯤꯡ ꯇꯝ ꯑꯃꯗꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯥꯟꯅꯒꯨꯝꯅ ꯂꯩꯅꯅꯕ ꯆꯤꯡꯗ ꯂꯩꯕ ꯅꯣꯡꯃꯩ ꯂꯣꯏ ꯐꯒꯠꯄꯤꯌꯨ, ꯇꯝꯄꯥꯛꯇ ꯂꯩꯕ ꯅꯣꯡꯃꯩ ꯂꯣꯏ ꯐꯒꯠꯄꯤꯌꯨ꯫ ꯅꯣꯡꯃꯩ ꯂꯩꯇꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯁꯥꯟꯇꯤ ꯄꯣꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯃꯅꯤꯄꯨꯔꯗ ꯒꯣꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯃꯅꯤꯄꯨꯔ ꯉꯥꯛꯅꯅꯕꯒꯤꯗꯃꯛꯇꯅꯦꯅ ꯊꯥꯖꯤꯜꯂꯛꯏꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯤꯡ ꯑꯁꯤꯅ ꯃꯩꯇꯩ ꯍꯥꯏꯕ ꯐꯨꯔꯨꯞꯁꯤꯗ ꯑꯇꯝꯅꯅ ꯇꯧꯔꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝꯅ ꯇꯧꯕ ꯑꯁꯦ ꯑꯩꯈꯣꯏ ꯃꯩꯇꯩ ꯄ꯭ꯔꯖꯥ ꯑꯃ ꯑꯣꯏꯅ ꯑꯩꯈꯣই ꯄꯦꯟꯖꯗꯦ꯫ ꯑꯗꯨꯒꯨꯝꯂꯕ ꯃꯊꯣꯡ ꯍꯨꯛꯇꯕ ꯊꯕꯛꯁꯤꯡ ꯑꯗꯣ ꯃꯅꯤꯄꯨꯔꯗ ꯃꯈꯥ ꯇꯥꯅ ꯆꯠꯊꯔꯛꯄ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯑꯁꯥꯝ ꯔꯥꯏꯐꯜꯒꯤ ꯃꯥꯌꯣꯛꯇ ꯈꯣꯡꯖꯪ ꯀꯌꯥ ꯆꯪꯁꯤꯟꯖꯔꯛꯀꯅꯤ꯫ ꯑꯗꯨꯝꯅ ꯑꯁꯤꯒꯨꯝꯂꯕ ꯃꯊꯣꯡ ꯍꯨꯛꯇ꯭ꯔꯕ ꯑꯁꯥꯝ ꯔꯥꯏꯐꯜ ꯑꯁꯤꯕꯨ ꯃꯅꯤꯄꯨꯔꯗꯒꯤ ꯑꯊꯨꯕ ꯃꯇꯝꯗ ꯂꯧꯊꯣꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯗ ꯆꯠꯂꯤꯕ ꯗ꯭ꯔꯥꯏꯚꯔ ꯀꯌꯥꯒꯤ ꯃꯊ꯭ꯋꯥꯏ ꯃꯣꯏꯅ ꯃꯥꯡꯍꯟꯕꯤꯈ꯭ꯔꯕꯅꯤ, ꯒꯥꯔꯤ ꯀꯌꯥ ꯃꯩ ꯊꯥꯗꯣꯛꯄꯤꯈ꯭ꯔꯕꯅꯤ꯫ ꯃꯗꯨꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯃꯅꯤꯄꯨꯔꯒꯤꯗ ꯆꯥꯅ ꯊꯛꯅꯅꯕꯒꯤꯗꯃꯛꯇ ꯄꯨꯁꯜꯂꯛꯏꯕ ꯃꯅꯤꯄꯨꯔꯒꯤ ꯄꯨꯝꯅꯃꯛꯀꯤ ꯖꯥꯇꯤ ꯈꯨꯗꯤꯡꯃꯛꯀꯤ ꯆꯈꯥꯎꯕꯨ ꯃꯈꯣꯏꯅ ꯊꯥꯗꯅꯤꯡꯕ ꯃꯇꯝꯗ ꯊꯥꯗꯠꯄ, ꯃꯈꯣꯏꯅ ꯇꯧꯅꯤꯡꯕꯗ ꯇꯧꯗꯅ ꯂꯥꯛꯄꯁꯦ ꯒꯣꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯉꯁꯤ ꯐꯥꯎꯕ ꯎꯁꯤꯟꯅꯗꯅ ꯇꯥꯁꯤꯟꯅꯗꯅ ꯂꯩꯕꯁꯦ ꯃꯩꯇꯩ ꯀꯝꯃꯨꯅꯤꯇꯤꯕꯨ ꯅꯝꯊꯅꯕ ꯍꯣꯠꯅꯕꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯂꯧꯔꯣꯏꯗꯕꯒꯤ ꯃꯔꯝ ꯂꯩꯖꯗꯦ꯫ ꯃꯩ ꯆꯥꯈ꯭ꯔꯦ, ꯌꯥꯝ ꯆꯥꯈ꯭ꯔꯦ꯫ ꯁꯣꯝꯗꯁꯨ ꯑꯗꯩꯗꯤ ꯁꯦꯔꯧꯗꯁꯨ ꯅꯥꯄꯟ ꯑꯌꯥꯝꯕꯗꯤ ꯆꯥꯛꯑꯦꯀꯣ, ꯁꯦꯔꯧꯁꯨ ꯌꯥꯝ ꯆꯥꯛꯑꯦ꯫ ꯑꯗꯣ ꯁꯤ ꯏꯁꯇꯦꯠ ꯐꯣꯔꯁ ꯊꯝꯕꯤꯗ꯭ꯔꯒꯗꯤ ꯃꯌꯥꯝꯁꯦ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯦ ꯆꯪꯉꯒ ꯂꯩꯕ ꯉꯝꯃꯣꯏ ꯍꯥꯏꯔꯦꯕ꯫ ꯑꯗꯩ ꯑꯁ ꯏꯃꯥ ꯏꯕꯦꯟ ꯎꯔꯨꯕꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ, ꯌꯥꯝ ꯀꯞꯄꯦꯕ꯫ ꯃꯣꯏꯅ ꯑꯌꯥꯝꯕꯅꯦꯕ, ꯑꯍꯟꯁꯤꯡꯁꯦ ꯑꯌꯥꯝꯕ ꯑꯍꯟꯗꯦꯕ, ꯀꯩꯁꯨ ꯇꯧꯗꯦ ꯈꯨꯝꯃꯤꯅꯦꯕ ꯃꯣꯏꯗꯗꯤ꯫ ꯑꯗꯨ ꯈꯪꯗꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯍꯥꯏꯕ ꯈꯪꯗꯦ꯫ ꯁꯨꯃꯥꯏꯅ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯒꯗꯣꯏꯅꯣ ꯍꯥꯏꯕꯁꯦ ꯑꯌꯥꯝꯕ ꯂꯣꯏꯅ ꯍꯪꯉꯦ꯫
ꯍꯪꯉꯛꯑꯦꯕ ꯑꯩꯈꯣꯏ ꯆꯠꯂꯨꯗꯕꯗ ꯀꯌꯥ ꯀꯨꯟꯅ ꯌꯦꯡꯍꯟꯗꯣꯏꯅꯣ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯌꯨꯝꯗ ꯍꯟꯖꯤꯟꯒꯦ ꯍꯥꯏꯕꯁꯦ ꯑꯌꯥꯝꯕ ꯍꯥꯏꯖꯔꯦ ꯄꯤꯁ ꯀꯃꯤꯇꯤ ꯃꯌꯥꯝ ꯑꯃ ꯁꯦꯝꯃꯒꯁꯨ ꯅꯠꯇ꯭ꯔꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏꯐꯠ ꯀꯌꯥ ꯊꯥꯗꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯏꯪ ꯇꯞꯄꯒꯤ ꯐꯤꯕꯝ ꯑꯃꯗ ꯂꯥꯛꯄꯗꯤ ꯃꯇꯝ ꯌꯥꯝ ꯆꯪꯒꯅꯦꯕ ꯁꯨꯒꯤ ꯃꯤꯂꯤꯇꯦꯟꯁꯤꯡ ꯑꯁꯤ ꯒꯣꯔꯃꯦꯟ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯌꯥꯅꯕ ꯈꯔꯒꯤ ꯃꯈꯥꯗ ꯊꯝꯕꯤꯕꯅꯤ ꯑꯗꯨꯒꯨꯝꯕ ꯁꯨꯒꯤ ꯃꯤꯂꯤꯇꯦꯟꯁꯤꯡ ꯑꯗꯨꯒꯤ ꯇꯉꯥꯏꯐꯗꯕ ꯄꯩꯁꯥ ꯑꯩꯈꯣꯏ ꯄꯤꯔꯤꯕꯅꯦꯕ ꯒꯣꯔꯃꯦꯟ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯑꯁꯤꯅ ꯄ꯭ꯔꯣꯕ꯭ꯂꯦꯝꯒꯤ ꯑꯗꯨꯝ ꯃꯈꯥ ꯆꯠꯊꯔꯕꯒꯤ ꯃꯔꯝ ꯑꯃꯅꯦꯕ ꯑꯗꯨꯅ ꯒꯣꯔꯃꯦꯟ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯑꯗꯨꯒꯨꯝꯕ ꯁꯨꯒꯤ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤ ꯑꯦꯛꯁꯟ ꯂꯧꯕ ꯉꯝꯗ꯭ꯔꯕ ꯃ꯭ꯌꯥꯟꯃꯥꯔꯔꯣꯝꯗꯒꯤ ꯂꯥꯛꯄ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤ ꯇꯥꯟꯊꯣꯛꯄ ꯉꯝꯗ ꯇꯥꯔꯒꯗꯤ ꯒꯣꯔꯃꯦꯟ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯑꯩꯈꯣꯏꯒꯤ ꯃꯤꯂꯤꯇꯔꯤꯒꯤ ꯄꯋꯥꯔꯁꯦ ꯐꯦꯜ ꯑꯣꯏꯔꯦ ꯂꯧꯅꯤ ꯁꯤꯐꯥꯎ ꯉꯝꯗꯕ ꯃꯣꯏꯅ ꯀꯃꯥꯏꯅ ꯇꯧꯗꯅ ꯆꯩꯅꯥ ꯊꯦꯡꯅꯒꯗꯣꯏꯅꯣ ꯀꯃꯥꯏꯅ ꯇꯧꯗꯅ ꯄꯥꯀꯤꯁꯇꯥꯟ ꯊꯦꯡꯅꯗꯣꯏꯅꯣ ꯍꯥꯏꯕ ꯋꯥꯍꯪ ꯑꯃ ꯂꯥꯛꯀꯅꯤ ꯋꯥꯍꯪꯗꯨꯒꯤ ꯄꯥꯎꯈꯨꯝꯗꯨꯗ ꯒꯣꯔꯃꯦꯟ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯃꯣꯔꯦꯜ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯂꯧꯖꯔꯒ ꯏꯀꯥꯏꯕꯤꯌꯨ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯃꯍꯨꯠ ꯁꯤꯡꯖꯔꯒ ꯑꯃꯨꯛ ꯀꯣꯟꯅ ꯍꯥꯏꯖꯅꯤꯡꯉꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯃꯟꯇ꯭ꯔꯤ ꯃꯟꯗꯣꯟ ꯀꯌꯥꯅ ꯑꯁꯤꯒꯨꯝꯕ ꯂꯥꯛꯄ ꯄꯣꯠ ꯑꯁꯦ ꯃꯈꯣꯏꯅ ꯌꯦꯡꯁꯤꯟꯕꯤꯗꯕ ꯌꯦꯡꯉꯒꯁꯨ ꯌꯦꯡꯉꯦ ꯍꯥꯏꯔꯒ ꯃꯄꯨꯡ ꯐꯥꯅ ꯌꯦꯡꯕꯤꯗꯕ ꯑꯗꯨꯒ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯤꯆꯤ ꯃꯤꯅꯥ ꯇꯣꯛꯄ ꯑꯗꯨꯒ ꯁꯤꯐꯥꯏꯁꯤꯡꯅ ꯑꯩꯈꯣꯏꯕꯨ ꯑꯁꯥꯝ ꯔꯥꯏꯐꯜꯅ ꯑꯩꯈꯣꯏꯗ ꯉꯁꯥꯏꯒꯤ ꯁꯤꯐꯥꯏꯁꯤꯡꯗ ꯑꯃꯒ ꯃꯤꯆꯪ ꯅꯥꯏꯅꯔꯀꯥꯟꯗ ꯑꯁꯤꯒꯨꯝꯕ ꯑꯁꯥꯝ ꯔꯥꯏꯐꯜꯅ ꯑꯩꯈꯣꯏꯕꯨ ꯀꯨꯀꯤꯁꯤꯡꯒꯤ ꯃꯤꯆꯪ ꯆꯪꯉꯀꯥꯟꯗ ꯀꯠꯊꯠꯄ ꯈꯣꯠꯇꯠꯄ ꯃꯌꯥꯝ ꯑꯁꯤ ꯇꯧꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟ ꯑꯃꯗꯤ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯅ ꯌꯦꯡꯗꯨꯅ ꯂꯩꯕꯒꯤ ꯃꯇꯝ ꯌꯥꯝꯅ ꯋꯥꯈ꯭ꯔꯦ ꯍꯧꯖꯤꯛ ꯁꯥꯟꯇꯤ ꯅꯠꯇꯦ ꯁꯥꯟꯇꯤ ꯄꯨꯔꯛꯀꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯂꯥꯟꯗꯣ ꯅꯦꯝꯊꯕꯤꯔꯣ ꯂꯥꯟꯗꯣ ꯂꯧꯊꯣꯛꯄꯤꯔꯣ ꯑꯗꯨꯒ ꯀꯣꯃꯟ ꯑꯣꯄꯔꯦꯁꯟ ꯆꯪꯕꯁꯨ ꯌꯥꯔꯣꯏ ꯑꯗꯨꯅ ꯀꯣꯃꯟ ꯑꯣꯄꯔꯦꯁꯟ ꯆꯪꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯁꯣ ꯃꯤꯂꯤꯇꯦꯟꯁꯦ ꯍꯥꯟꯅ ꯆꯪꯕꯤꯔꯣ ꯂꯩꯕꯥꯛꯇ ꯁꯨꯛꯌꯥꯝꯅ ꯃꯤꯀꯞ ꯃꯤꯔꯥꯎ ꯇꯥꯔꯕ ꯃꯇꯝꯗ ꯃꯣꯏꯅ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄ ꯁꯥꯟꯇꯤ ꯄꯨꯔꯛꯀꯅꯤ ꯍꯥꯏꯔꯒ ꯁꯥꯟꯇꯤ ꯉꯁꯤꯗꯤ ꯁꯥꯟꯇꯤ ꯂꯩꯔꯅꯤ ꯍꯥꯏꯔꯒ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯑꯃꯤꯠ ꯁꯥꯍꯅ ꯍꯥꯏꯔꯝꯃꯒ ꯃꯥꯅ ꯆꯠꯇ꯭ꯔꯤꯉꯩꯗ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯅ ꯁꯥꯟꯇꯤ ꯄꯨꯔꯛꯀꯅꯤ ꯍꯥꯏꯔꯒ ꯁꯥꯟꯇꯤꯁꯨ ꯄꯨꯔꯛꯇꯕ ꯅꯣꯡꯉꯥꯟꯕꯒ ꯅꯣꯡꯃꯩ ꯀꯥꯞꯅꯔꯛꯄ ꯃꯤꯆꯤ ꯃꯅꯥ ꯊꯣꯟꯕꯁꯤ ꯁꯥꯟꯇꯤ ꯄꯨꯔꯛꯄꯒꯤ ꯅꯤꯌꯣꯝꯂ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯍꯤꯡꯉꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥ ꯅꯨꯄꯤ ꯃꯌꯥꯝꯁꯤꯅ ꯁꯣꯏꯗꯅꯃꯛꯀꯤ ꯅꯨꯄꯤ ꯂꯥꯟ ꯍꯥꯏꯕꯗꯨ ꯊꯣꯛꯂꯛꯑꯅꯤ ꯇꯨꯡꯗ ꯍꯧꯔꯛꯂꯤꯕ ꯑꯅꯧꯕ ꯑꯉꯥꯡꯁꯤꯡ ꯑꯄꯤꯛꯄ ꯃꯌꯥꯝꯁꯨ ꯃꯃꯥ ꯃꯄꯥꯒꯤ ꯃꯇꯨꯡ ꯏꯟꯗꯅ ꯂꯥꯛꯏꯕ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯒꯤ ꯃꯇꯨꯡ ꯏꯟꯗꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯈꯨꯟꯗꯥ ꯂꯩꯇꯥꯕ ꯐꯪꯗꯅ ꯂꯥꯏꯔꯤꯛ ꯇꯝꯖꯔꯤꯕ ꯑꯄꯤꯛꯄ ꯑꯉꯥꯡꯁꯤꯡ ꯁ꯭ꯀꯨꯜ ꯀꯥꯕ ꯐꯪꯗꯕꯒꯤ ꯑꯋꯥꯕ ꯀꯌꯥ ꯅꯨꯡꯉꯥꯏꯅ ꯁꯥꯟꯅꯖꯒꯗꯕ ꯃꯃꯥꯒꯤ ꯇꯝꯄꯥꯛꯇ ꯑꯣꯟꯅ ꯊꯣꯏꯅ ꯅꯨꯡꯉꯥꯏꯖꯒꯗꯕ ꯃꯃꯥꯅ ꯄꯤꯖꯕꯤꯕ ꯊꯣꯡꯕꯤꯕ ꯆꯥꯛ ꯏꯟꯁꯥꯡ ꯍꯔꯥꯎꯅ ꯆꯥꯔꯒ ꯅꯣꯛꯅ ꯈꯦꯅ ꯂꯩꯖꯒꯗꯕ ꯅꯧꯖꯔꯤꯕ ꯑꯉꯥꯡ ꯀꯌꯥꯁꯨ ꯉꯁꯤ ꯂꯣꯏꯅꯃꯛ ꯚꯤꯛꯇꯤꯃꯥꯏꯖ ꯇꯧꯗꯅ ꯈꯨꯗꯣꯡꯆꯥꯗꯕꯗ ꯂꯩꯔꯦ ꯑꯁꯤꯒꯨꯝꯕꯒꯤ ꯑꯋꯥꯕ ꯀꯌꯥ ꯑꯁꯤ ꯃꯇꯝ ꯁꯥꯡꯗꯅ ꯌꯥꯝꯅ ꯊꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯂꯣꯏꯁꯤꯟꯂꯤꯕ ꯑꯣꯏꯁꯅꯨ ꯅꯨꯡꯁꯤꯅ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯝꯕ ꯎꯆꯦꯛꯅ ꯃꯆꯥꯗꯣ ꯄꯤꯗꯨꯅ ꯀꯣꯟꯅꯒ ꯃꯆꯥ ꯃꯌꯥꯝꯗꯨ ꯂꯩꯔꯝꯃꯒ ꯂꯣꯏꯅꯃꯛ ꯄꯥꯏꯊꯣꯛꯍꯟꯈꯤꯕ ꯃꯀꯣꯟꯁꯨ ꯂꯣꯏꯅ ꯁꯤꯗꯣꯛꯄꯤꯕ ꯆꯥꯅꯕꯁꯨ ꯐꯪꯍꯟꯗꯕ ꯑꯋꯥ ꯑꯅꯥ ꯈꯨꯗꯣꯡꯊꯤꯕ ꯃꯌꯥꯝꯅ ꯊꯛꯀꯠꯇꯅ ꯂꯩꯔꯤꯕ ꯑꯗꯨꯒꯨꯝꯕ ꯂꯥꯟꯖꯦꯟꯅꯔꯤꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯈꯔꯈꯛ ꯑꯁꯤꯅ ꯀꯔꯤꯒꯨꯝꯕ ꯈꯔꯈꯛ ꯄꯤꯕꯁꯤꯅꯗꯤ ꯑꯣꯏꯕ ꯌꯥꯒꯗꯕ ꯅꯠꯇꯕꯅꯤꯅ ꯑꯊꯨꯕ ꯃꯇꯝꯗ ꯁꯣꯂꯨꯁꯟ ꯑꯃ ꯄꯨꯔꯛꯑꯒ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯈꯨꯟꯅꯥꯏꯁꯦ ꯇꯔꯨ ꯂꯩꯖꯔꯝꯕꯗꯣ ꯑꯃꯨꯛꯇꯪꯗꯤ ꯐꯪꯍꯟꯕꯤꯌꯣ ꯍꯥꯏꯅ ꯈ꯭ꯋꯥꯏ ꯇꯔꯥꯒꯤ ꯃꯐꯝꯗ ꯑꯩꯅ ꯏꯈꯨꯠ ꯂꯣꯟꯅꯖꯔꯤ ꯇꯝꯊꯤꯔꯕ ꯂꯥꯟꯐꯝ ꯑꯁꯦ ꯑꯊꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯚꯥꯔꯠ ꯁꯔꯀꯥꯔ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯅ ꯋꯥꯔꯣꯏꯁꯤꯜ ꯑꯃ ꯄꯨꯔꯛꯇꯨꯅ ꯁꯟꯗꯥꯏꯅꯅꯕ ꯍꯣꯠꯅꯕꯤꯌꯨ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯈꯨꯟꯅꯥꯏ ꯑꯁꯤ ꯈꯨꯠꯂꯥꯏ ꯄꯥꯏꯖꯗ꯭ꯔꯒꯁꯨ ꯄꯨꯝꯅꯃꯛꯅ ꯆꯣꯡꯊꯣꯔꯛꯇꯨꯅ ꯍꯧꯖꯤꯛꯇꯤ ꯄꯨꯝꯅꯃꯛꯀ ꯂꯥꯟꯊꯦꯡꯅꯕꯒꯤ ꯇꯥꯟꯖꯥ ꯑꯗꯣ ꯂꯧꯔꯛꯂꯒꯅꯤ ꯏꯆꯥꯁꯤꯡꯅ ꯅꯤꯡꯗ ꯊꯝꯂꯒ ꯃꯃꯥ ꯃꯕꯦꯟ ꯑꯩꯈꯣꯏꯅ ꯃꯥꯡꯖꯤꯟ ꯊꯥꯔꯒ ꯑꯀꯟꯕ ꯂꯥꯟꯊꯦꯡꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯤ ꯍꯥꯏꯕꯁꯦ ꯉꯁꯤ ꯂꯩꯔꯤꯕ ꯈꯨꯟꯅꯥꯏ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗꯁꯨ ꯅꯤꯡꯁꯤꯡꯖꯔꯤ ꯏꯃꯥ ꯂꯩꯕꯥꯛ ꯏꯔꯝꯗꯝ ꯂꯝꯗꯝ ꯑꯁꯤꯗ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯅ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯅꯨꯡꯁꯤꯅꯗꯕ ꯑꯗꯨꯒꯨꯝꯂꯕ ꯌꯥꯝꯅ ꯁꯥꯊꯤꯕ ꯑꯗꯨꯒꯨꯝꯂꯕ ꯌꯨꯝ ꯀꯩ ꯄꯨꯝꯅꯃꯛ ꯃꯩ ꯊꯥꯗꯣꯛꯇꯅ ꯏꯔꯩꯆꯥ ꯄꯨꯝꯅꯃꯛ ꯈꯥꯔꯥꯏ ꯈꯪꯗꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯑꯁꯤꯕꯨ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯇꯥꯝꯅ ꯃꯅꯤꯄꯨꯔꯒꯤ ꯋꯥꯡꯃꯗꯒꯤ ꯂꯈꯤꯄꯨꯔ ꯈꯨꯃꯟ ꯀꯁꯥꯔ ꯑꯁꯥꯝꯗꯒꯤ ꯉꯁꯤ ꯂꯥꯛꯆꯔꯒ ꯃꯌꯥꯝꯒꯤ ꯑꯉꯝꯕ ꯃꯇꯦꯡ ꯈꯖꯤꯛꯇꯪ ꯍꯩ ꯑꯃ ꯂꯩ ꯑꯃꯇꯪ ꯂꯩꯅꯅꯕ ꯑꯃꯁꯨꯡ ꯏꯁꯤꯡ ꯆꯥꯈꯨꯝ ꯑꯃꯇꯪ ꯂꯩꯅꯅꯕ ꯍꯥꯏꯗꯨꯅ ꯂꯈꯤꯄꯨꯔ ꯈꯨꯃꯟ ꯑꯗꯨꯒꯨꯝꯂꯕ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯑꯃꯁꯨꯡ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯑꯉꯝꯕ ꯁꯦꯜꯒꯤ ꯇꯦꯡꯕꯥꯡ ꯈꯔ ꯑꯩꯈꯣꯏ ꯄꯨꯈꯠꯅꯔꯒ ꯂꯈꯤꯄꯨꯔ ꯈꯨꯃꯟ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯃꯁꯨꯡ ꯂꯈꯤꯄꯨꯔ ꯈꯨꯃꯟ ꯀ꯭ꯂꯕꯀꯤ ꯈꯨꯠꯊꯥꯡꯗ ꯉꯁꯤ ꯃꯅꯤꯄꯨꯔꯒꯤ ꯏꯔꯝꯗꯝ ꯂꯝꯗꯝ ꯀꯪꯂꯩꯄꯥꯛ ꯑꯁꯤꯗ ꯂꯥꯛꯆꯔꯒ ꯃꯊꯪ ꯆꯠꯆꯕꯒꯤ ꯈꯣꯡꯐꯝ ꯑꯣꯏꯅ ꯉꯁꯤ ꯑꯩꯅ ꯂꯦꯞꯆꯔꯤꯕ ꯃꯐꯝ ꯑꯁꯤ ꯐꯌꯦꯡꯒꯤ ꯑꯗꯨꯒꯨꯝꯂꯕ ꯂꯥꯟꯖꯦꯟꯅꯔꯛꯂꯒ ꯑꯗꯨꯒꯨꯝꯕ ꯑꯋꯥꯐꯝꯗ ꯃꯌꯥꯝ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕꯤꯔꯤꯕ ꯃꯌꯥꯝꯁꯤꯗ ꯂꯦꯞꯆꯔꯤꯕꯅꯤ ꯂꯥꯟꯖꯦꯜꯂꯛꯇꯅ ꯂꯩꯔꯤꯕ ꯀꯥꯡꯕꯨꯁꯨ ꯃꯌꯨꯝꯗ ꯍꯟꯕ ꯌꯥꯅꯕ ꯈꯣꯠꯅꯕ ꯁꯤꯟꯕꯤꯌꯨ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯗ ꯂꯣꯏꯅ
ꯂꯥꯟꯗꯥꯔꯛꯇꯅ ꯈꯣꯠꯇꯅ ꯀꯨꯀꯤ ꯍꯥꯏꯕꯁꯤꯅ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯀꯔꯤꯅꯣ ꯑꯩꯈꯣꯏꯗꯤ ꯏꯆꯝ ꯆꯝꯅ ꯃꯤꯆꯝꯅꯤ ꯑꯗꯨꯅ ꯃꯣꯏꯅ ꯂꯥꯟꯗꯥꯔꯛꯄꯗ ꯑꯩꯈꯣꯏꯗꯤ ꯉꯥꯛꯊꯣꯛꯆꯅꯕꯗ ꯍꯣꯠꯅꯖꯕꯅꯤ ꯃꯣꯏꯗ ꯂꯥꯟꯗꯥꯔꯨꯕ ꯂꯩꯇꯦ ꯑꯩꯈꯣꯏ ꯃꯤꯇꯩꯅ ꯑꯗꯨꯒ ꯃꯣꯏꯅ ꯇꯧꯔꯤꯕꯁꯦ ꯑꯩꯈꯣꯏ ꯌꯥꯝꯅ ꯄꯦꯟꯗꯦ ꯃꯣꯏꯒ ꯑꯩꯈꯣꯏꯒ ꯅꯍꯥꯟꯋꯥꯏꯗꯤ ꯂꯩꯃꯤꯟꯅꯔꯁꯨ ꯍꯧꯖꯤꯛꯇꯤ ꯃꯣꯏꯅ ꯑꯩꯈꯣꯏꯕꯨ ꯌꯦꯛꯅꯕ ꯑꯣꯏꯅ ꯇꯧꯏ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩꯒꯤ ꯌꯨꯝ ꯀꯌꯥ ꯑꯃ ꯃꯩ ꯊꯥꯏ ꯀꯌꯥ ꯑꯃ ꯇꯧꯏ ꯃꯣꯏꯒꯤꯗꯤ ꯃꯤ ꯑꯃ ꯁꯤꯔꯦ ꯍꯥꯏꯕꯗ ꯁꯔꯀꯥꯔꯅ ꯃꯣꯏꯒꯤꯗꯤ ꯃꯤꯠꯌꯦꯡ ꯆꯪꯕꯤ ꯑꯩꯈꯣꯏ ꯃꯤꯇꯩꯒꯤꯗꯤ ꯆꯥꯝꯃ ꯁꯤꯔꯦ ꯍꯥꯏꯕꯗ ꯃꯤꯠꯌꯦꯡ ꯆꯪꯕꯤꯕ ꯍꯥꯏꯕꯗꯣ ꯂꯩꯇꯦ ꯉꯁꯤ ꯃꯃꯥ ꯑꯣꯏꯕꯤ ꯑꯩꯈꯣꯏꯅ ꯄꯦꯟꯗꯦ ꯌꯥꯝꯅ ꯊꯃꯣꯏꯁꯦ ꯁꯣꯛꯏ ꯑꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯂꯣꯏꯁꯤꯟꯕꯤꯌꯨ ꯑꯗꯨꯒ ꯃꯤꯒꯤꯗꯤ ꯈꯨꯗꯤꯡꯃꯛꯇ ꯂꯣꯏꯅ ꯍꯦꯛꯇ ꯃꯥꯟꯅꯩ ꯑꯩꯈꯣꯏꯒꯤꯗꯤ ꯃꯤꯇꯩꯒꯤꯗꯤ ꯀꯗꯥꯏꯅꯣ ꯀꯅꯥꯅ ꯀꯔꯤ ꯇꯧꯔꯤꯒꯦ ꯍꯥꯏꯕꯁꯨ ꯑꯉꯥꯡ ꯆꯥꯎꯅꯗꯅ ꯂꯩꯔꯦ ꯍꯧꯖꯤꯛꯀꯤ ꯁꯤꯒꯤ ꯃꯇꯝꯁꯤꯗ ꯑꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯁꯔꯀꯥꯔꯅ ꯃꯄꯤ ꯃꯄꯥ ꯑꯣꯏꯔꯤꯕ ꯃꯣꯏꯅ ꯑꯊꯨꯕ ꯃꯇꯝꯗ ꯂꯣꯏꯁꯤꯟꯕꯤꯌꯨ ꯑꯩ ꯃꯩꯇꯩ ꯑꯣꯏꯔꯁꯨ ꯑꯩꯒꯤ ꯃꯩꯇꯩꯒꯤ ꯑꯩ ꯍꯥꯏꯖꯒꯦꯕ ꯈꯨꯠ ꯊꯥꯕ ꯂꯦꯞꯄꯤꯌꯨ ꯍꯥꯏꯕ ꯀꯨꯀꯤ ꯏꯟꯇꯤꯂꯦꯛꯆꯨꯋꯦꯜ ꯀꯥꯡꯕꯨ ꯂꯩꯖꯔꯤ ꯏꯃꯥꯟꯅꯕ ꯃꯌꯥꯝꯁꯨ ꯌꯥꯎꯔꯦ ꯃꯈꯣꯏꯁꯨ ꯃꯈꯣꯏꯒꯤ ꯅꯍꯥꯔꯣꯜꯁꯤꯡꯗꯨ ꯈꯨꯠ ꯊꯥꯕ ꯂꯦꯞꯄꯤꯌꯨ ꯍꯥꯏꯕꯤꯌꯨ ꯑꯩꯈꯣꯏꯁꯨ ꯍꯥꯏꯖꯒꯦꯕ ꯃꯣꯏꯁꯨ ꯍꯥꯏꯕꯤꯌꯣꯕ ꯈꯨꯠ ꯊꯥꯕ ꯂꯦꯞꯄ ꯇꯥꯟꯅꯕꯤꯌꯣ ꯈꯨꯠ ꯊꯥꯕ ꯇꯥꯟꯅꯗ꯭ꯔ ꯂꯩꯔꯒꯗꯤ ꯊꯕꯛꯁꯤ ꯂꯣꯏꯔꯔꯣꯏꯕ ꯏꯔꯥꯡꯁꯤ ꯂꯣꯏꯔꯔꯣꯏ ꯍꯥꯏꯕ ꯔꯥꯏꯠ ꯐ꯭ꯔꯣꯝ ꯅꯥꯎ ꯃꯤꯀꯨꯞ ꯑꯁꯤꯗꯒꯤ ꯈꯨꯠ ꯊꯥꯕ ꯇꯣꯛꯄꯤꯌꯣ ꯃꯁꯤ ꯑꯩꯒꯤ ꯑꯄꯤꯜꯅꯤ ꯑꯗꯩꯗꯤ ꯁꯔꯀꯥꯔꯗ ꯀꯔꯤꯗ ꯃꯥꯅꯁꯨ ꯇꯧꯕ ꯃꯌꯥꯝ ꯑꯃ ꯇꯧꯖꯔꯛꯀꯅꯤꯀꯣ ꯑꯩꯅ ꯑꯍꯥꯟꯕꯗꯤ ꯑꯩꯁꯦ ꯁꯔꯖꯟ ꯑꯃ ꯑꯣꯏꯅ ꯁꯔꯖꯟ ꯑꯩꯈꯣꯏꯗꯗꯤ ꯗꯥꯛꯇꯔ ꯑꯩꯈꯣꯏꯗꯗꯤ ꯑꯁꯤꯅ ꯀꯨꯀꯤꯅꯤ ꯑꯁꯤꯅ ꯅꯥꯒꯥꯅꯤ ꯑꯁꯤꯅ ꯃꯩꯇꯩꯅꯤ ꯑꯁꯤꯅ ꯄꯥꯡꯒꯜꯅꯤ ꯍꯥꯏꯕ ꯑꯩꯈꯣꯏꯗꯗꯤ ꯂꯩꯇꯦ ꯑꯍꯤꯡ ꯆꯨꯞꯄ ꯑꯩꯈꯣꯏꯅ ꯑꯣꯄꯔꯦꯁꯟ ꯇꯧꯔꯒ ꯄꯦꯁꯦꯟ ꯃꯌꯥꯝ ꯑꯃ ꯀꯟꯈ꯭ꯔꯕꯅꯤ ꯀꯨꯀꯤ ꯀꯌꯥ ꯑꯃ ꯀꯟꯈ꯭ꯔꯕꯅꯤ ꯃꯩꯇꯩ ꯀꯌꯥ ꯑꯃ ꯀꯟꯈ꯭ꯔꯕꯅꯤ ꯉꯁꯤ ꯑꯔꯣꯏꯕ ꯑꯩꯅ ꯌꯥꯝꯇꯒ ꯑꯄꯤꯜ ꯇꯧꯖꯒꯦ ꯄ꯭ꯂꯤꯖ ꯈꯨꯠ ꯊꯥꯕ ꯂꯦꯞꯄꯤꯌꯨ ꯈꯨꯠ ꯊꯥꯔꯨꯔꯗꯤ ꯈꯨꯠ ꯍꯜꯂꯛꯀꯅꯤ ꯈꯨꯠ ꯊꯥꯕ ꯕꯣꯠ ꯁꯥꯏꯠꯇꯒꯤ ꯈꯨꯠ ꯊꯥꯕ ꯂꯦꯞꯄꯤꯌꯣ ꯍꯥꯏꯗꯨꯅ ꯈꯨꯕꯥꯡ ꯀꯥꯡꯕꯨ ꯇꯔꯥꯅ ꯑꯩꯅ ꯈꯨꯔꯨꯝꯖꯔꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯑꯄꯨꯟꯕ MLA ꯁꯤꯠ ꯍꯥꯏꯕꯗꯤ 60ꯁꯤꯒꯤ ꯃꯅꯨꯡꯁꯤꯗ 10 ꯑꯃꯅ ꯀꯨꯀꯤꯒꯤ MLA ꯑꯣꯏꯔꯒ ꯃꯈꯣꯏꯁꯤꯡꯅ ꯆꯠꯂꯒ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯒꯤ ꯃꯊꯛꯇ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯃꯈꯣꯏꯒꯤ ꯀꯝꯄ꯭ꯂꯦꯟ ꯈꯔ ꯊꯥꯡꯒꯠꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯂꯦꯝꯍꯧꯔꯤꯕ ꯇꯝꯄꯥꯛꯇ ꯂꯩꯔꯤꯕ MLA ꯁꯤꯡꯁꯤꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯁꯤꯡ ꯑꯁꯤ ꯀꯔꯤ ꯇꯧꯕ ꯌꯥꯏ ꯀꯝꯗꯧꯕ ꯌꯥꯏ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯏꯃꯥ ꯏꯕꯦꯜꯁꯤꯡ ꯋꯥꯖꯔꯕ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯁꯤꯡꯗ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯈꯣꯏꯒꯤ ꯄꯥꯡꯒꯜ ꯁꯛꯇꯤ ꯍꯥꯞꯄꯤꯅꯕꯒꯤꯗꯃꯛꯇ ꯈꯣꯜꯂꯥꯎ ꯑꯃꯠꯇꯁꯨ ꯂꯥꯎꯕꯤꯔꯛꯇꯦ ꯃꯁꯤꯗꯁꯨ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯏꯃꯥ ꯏꯕꯦꯜꯁꯤꯡꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯔꯦ ꯄꯦꯟꯗ꯭ꯔꯦ ꯃꯔꯝ ꯑꯁꯤꯅꯅꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥꯁꯤꯡꯅ ꯍꯧꯖꯤꯛ ꯈꯨꯠꯇ ꯈꯨꯠꯂꯥꯏ ꯄꯤꯕꯤꯔꯣ ꯏꯆꯥꯁꯤꯡ ꯀꯜꯂꯒꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯣꯡꯊꯣꯛꯆꯔꯒ ꯉꯁꯤ ꯋꯥꯕꯒꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯌꯦꯜꯍꯧꯃꯤ ꯀꯟꯕ ꯂꯨꯞ ꯑꯄꯨꯟꯕ ꯂꯨꯞ ꯋꯥꯕꯒꯥꯏ ꯌꯥꯡꯂꯝ ꯀꯩꯔꯛ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯑꯄꯨꯟꯕ ꯂꯨꯞ ꯆꯣꯡꯊꯣꯛꯆꯔꯛꯇꯨꯅ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯌꯦꯜꯍꯧꯃꯤ ꯀꯟꯕ ꯂꯨꯞ ꯍꯥꯏꯅ ꯁꯦꯝꯖꯔꯒ ꯑꯩꯈꯣꯏ ꯉꯁꯤ ꯋꯥꯀꯠ ꯃꯤꯐꯝ ꯑꯁꯦ ꯑꯩꯈꯣꯏ ꯊꯝꯖꯔꯤ ꯐꯤꯕꯝ ꯑꯃꯗ ꯃꯅꯤꯄꯨꯔꯒꯤ ꯏꯟꯇꯦꯒ꯭ꯔꯤꯇꯤ ꯀꯥꯏꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯃꯅꯤꯄꯨꯔ ꯂꯨꯆꯤꯡ ꯄꯨꯔꯦꯜꯁꯤꯡꯁꯤꯅ ꯁꯦꯟꯅꯍꯧꯗꯕꯗꯒꯤ ꯀꯥꯏꯕ ꯐꯤꯕꯝ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯐꯝꯂꯤꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯁꯦ ꯏꯔꯩꯁꯥ ꯃꯌꯥꯝ ꯑꯁꯤꯅ ꯏꯁꯥꯗ ꯆꯦꯜꯂꯤꯕ ꯃꯔꯤꯛ ꯑꯃꯃꯝ ꯆꯦꯜꯂꯤꯕꯈꯩ ꯃꯅꯤꯄꯨꯔꯒꯤ ꯉꯝꯈꯩꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔ ꯏꯃꯥ ꯀꯟꯅꯤꯡꯕꯒꯤꯗꯃꯛꯇ ꯂꯥꯟ ꯊꯦꯡꯅꯕ ꯌꯥꯎꯅꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯂꯩꯉꯥꯛꯀꯤ ꯊꯧꯕꯨꯔꯦꯜꯁꯤꯡꯅ ꯈꯪꯕꯤꯒꯗꯕꯅꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯑꯃꯗꯤ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯑꯀꯟꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯐꯣꯔꯁꯦꯁ ꯃꯌꯥꯝ ꯑꯃ ꯊꯥꯖꯤꯜꯂꯀꯥꯟꯗ ꯍꯧꯖꯤꯛ ꯃꯤꯌꯥꯝ ꯃꯤꯆꯝꯗ ꯑꯋꯥꯕ ꯄꯤꯔꯤꯕ ꯃꯅꯤꯄꯨꯔ ꯈ꯭ꯋꯥꯏꯗꯒꯤ ꯆꯞ ꯆꯥꯅ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯖꯝꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯂꯧꯔꯤꯕ ꯑꯁꯤꯒꯨꯝꯕ ꯂꯥꯟꯍꯧꯕꯁꯤꯡ ꯑꯁꯦ ꯃꯁꯤ ꯈꯨꯗꯛꯇ ꯂꯥꯛꯁꯤꯟꯅꯕꯒꯤ ꯊꯧꯔꯥꯡꯁꯦ ꯃꯁꯛ ꯊꯣꯛꯅ ꯃꯤꯌꯥꯝ ꯈꯪꯅ ꯄꯥꯏꯈꯠꯀꯗꯕꯅꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯃꯦꯖꯔ ꯄꯥꯏꯔꯦ ꯍꯥꯏꯔꯒ ꯃꯤꯆꯝ ꯄ꯭ꯔꯖꯥꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯥꯞꯄ ꯂꯦꯞꯇ꯭ꯔꯤꯕ ꯌꯨꯝꯃꯩ ꯀꯩ ꯊꯥꯕ ꯂꯦꯞꯇ꯭ꯔꯤꯕꯁꯦ ꯃꯁꯤ ꯈꯨꯗꯛꯇ ꯂꯦꯞꯍꯟꯒꯗꯕꯅꯤ ꯇꯥꯡ 3ꯗꯒꯤ ꯆꯠꯊꯔꯛꯄꯗꯒꯤ ꯉꯁꯤ ꯐꯥꯎꯗ ꯋꯥꯒꯥꯏ ꯂꯝꯈꯥꯏ ꯕꯖꯥꯔꯗ ꯃꯃꯥ ꯑꯣꯏꯕꯤ ꯀꯌꯥꯅ ꯑꯩꯈꯣꯏ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯆꯥꯔꯦꯛꯇꯅ ꯁꯤꯗ ꯃꯤ 2,000ꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏ ꯂꯦꯛꯇꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏꯁꯦ ꯌꯥꯝꯅ ꯋꯥꯔꯦ ꯑꯗꯨꯅ ꯚꯥꯔꯠ ꯁꯔꯀꯥꯔꯒ ꯀꯨꯀꯤ ꯂꯥꯜꯍꯧꯕꯁꯤꯡꯒ ꯁꯨꯗ ꯂꯩꯔꯤꯕ ꯀꯨꯀꯤ ꯂꯥꯜꯍꯧꯕꯒ ꯑꯩꯈꯣꯏ ꯃꯈꯣꯏꯅ ꯂꯥꯡꯂꯧ ꯁꯤꯜꯂꯒ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥꯕꯨ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯛꯄ ꯃꯣꯗꯤ ꯑꯃꯗꯤ ꯑꯃꯤꯠ ꯁꯥꯍ ꯑꯗꯩꯗꯤ ꯑꯩꯈꯣꯏ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯕꯤꯔꯦꯟ ꯑꯩꯈꯣꯏ ꯌꯥꯅꯤꯡꯗ꯭ꯔꯦ ꯑꯩꯈꯣꯏ ꯂꯥꯟ ꯃꯣꯏꯅ ꯇꯧꯍꯟꯒꯗꯕ ꯂꯩꯔꯕꯗꯤ ꯃꯃꯥ ꯑꯣꯏꯕꯤ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏ ꯂꯥꯟ ꯑꯁꯤꯗ ꯑꯩꯈꯣꯏ ꯆꯪꯁꯤꯜꯂꯒꯦ ꯑꯩꯈꯣꯏ ꯂꯥꯟ ꯄꯥꯝꯃꯦ ꯁꯥꯟꯇꯤ ꯄꯣꯔꯛꯑꯣ ꯍꯥꯏꯕꯗꯨ ꯁꯥꯟꯇꯤ ꯄꯣꯔꯛꯄ ꯉꯝꯗ꯭ꯔꯒꯗꯤ प्रजा ꯑꯩꯈꯣꯏꯁꯦ ꯂꯥꯟ ꯆꯪꯉꯒꯦ ꯑꯩꯈꯣꯏ ꯂꯥꯟ ꯈꯥꯝꯕꯤꯔꯅꯨ ꯍꯥꯏꯕꯁꯤ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯐꯤꯔꯦꯞꯇ ꯁꯤ ꯂꯩꯖꯔꯦ ꯀꯛꯆꯤꯡꯒꯤ ꯂꯤꯂꯤ ꯀꯦꯝꯗ ꯂꯩꯖꯗꯨꯅ ꯑꯩꯈꯣꯏ ꯆꯪꯖꯐꯝ ꯄꯤꯗꯨꯅ ꯊꯝꯕꯤꯔꯤ ꯑꯩꯈꯣꯏ ꯂꯩꯖꯔꯤꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅꯗꯤ ꯊꯝꯕꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯁꯨ ꯍꯧꯖꯤꯛ ꯌꯨꯝꯗ ꯍꯟꯕ ꯌꯥꯗꯗꯅ ꯍꯥꯏꯔꯤꯕ ꯃꯐꯝ ꯂꯂꯣꯟ ꯐꯥꯏ ꯍꯥꯏꯔꯤꯕ ꯃꯐꯝꯗꯨꯗꯒꯤ ꯃꯣꯏꯁꯤ ꯒꯦꯝ ꯂꯤꯡꯗꯅ ꯂꯩꯈꯤꯗꯅ ꯕꯪꯀꯔ ꯁꯥꯗꯅ ꯃꯣꯏꯅ ꯆꯥꯎꯅ ꯂꯩꯔꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯍꯧꯖꯤꯛ ꯍꯟꯖꯤꯟꯕꯗ ꯌꯥꯝꯅ ꯐꯤꯕꯝ ꯆꯥꯗꯅ ꯂꯩꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯌꯨꯝꯗ ꯑꯩꯒꯤ ꯏꯆꯥꯁꯨ ꯏꯋꯥꯁꯨ ꯂꯣꯏꯅ ꯌꯨꯝꯗ
ꯂꯥꯟ ꯉꯥꯛꯏꯉꯩ ꯂꯩꯍꯧꯔꯦ ꯏꯆꯥꯈꯩꯒꯤ ꯑꯩꯈꯣꯏꯒꯤ ꯁꯣꯝꯗ ꯀꯥꯔꯛꯇꯅ ꯂꯩꯕꯅꯤ ꯍꯧꯖꯤꯛ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩ ꯑꯩꯈꯣꯏ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯌꯨꯝꯗ ꯌꯥꯝ ꯊꯨꯅ ꯍꯟꯅꯤꯡꯉꯦ ꯌꯨꯝꯗ ꯍꯟꯕꯒꯤ ꯑꯌꯥꯕꯁꯦ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟ ꯑꯃꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯁꯔꯀꯥꯔ ꯄꯥꯏꯕꯤꯔꯤꯕ ꯑꯉꯝ ꯑꯊꯧꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯕꯨ ꯑꯃꯨꯛꯇꯪ ꯌꯥꯝ ꯊꯨꯅ ꯍꯟꯅꯅꯕ ꯁꯤꯟꯕꯤꯔꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏꯕꯨ ꯃꯐꯝ ꯆꯥꯕ ꯃꯐꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯀꯩ ꯂꯩꯖꯔꯤꯕꯁꯤꯡꯗꯨꯗ ꯍꯟꯖꯤꯟꯖꯒꯦ ꯑꯁꯥꯝ ꯔꯥꯏꯐꯜꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯀꯣꯑꯣꯄꯔꯦꯁꯟ ꯄꯤꯗꯕ ꯃꯩꯇꯩ ꯃꯆꯥꯁꯤꯡꯒꯤ ꯑꯋꯥ ꯑꯅꯥ ꯅꯪꯕꯗ ꯃꯈꯣꯏꯅ ꯄꯦꯟꯕ ꯂꯥꯎ ꯈꯣꯡꯕ ꯑꯃꯁꯨꯡ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯑꯩꯈꯣꯏ ꯄ꯭ꯔꯖꯥ ꯈꯨꯗꯤꯡꯃꯛꯁꯦ ꯑꯩꯈꯣꯏ ꯃꯤ ꯑꯣꯏꯅ ꯎꯔꯛꯇꯕ ꯁꯥ ꯉꯥꯒꯨꯝꯅ ꯎꯔꯛꯄ ꯑꯃꯁꯨꯡ ꯏꯃꯤꯒ꯭ꯔꯦꯟ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯇꯛꯊꯣꯛꯅꯕ ꯚꯥꯔꯠ ꯁꯔꯀꯥꯔꯅ ꯑꯊꯨꯕ ꯃꯇꯝꯗ ꯐꯤꯔꯦꯞ ꯂꯧꯕꯤꯌꯨ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯊꯝꯖꯔꯤ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯉꯝꯈꯩ ꯀꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯕꯁꯤꯒꯤ ꯑꯆꯦꯠꯄ ꯐꯤꯔꯦꯞꯅꯤ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯐꯤꯕꯝ ꯑꯁꯤ ꯌꯥꯝꯅ ꯈꯨꯗꯣꯡ ꯆꯥꯗ꯭ꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯏꯔꯦꯡꯕꯜ ꯍꯋꯥꯏꯔꯣꯡ ꯃꯥꯂꯦꯝꯉꯝ ꯍꯥꯏꯔꯤꯕ ꯈꯨꯡꯒꯪꯁꯤꯡ ꯑꯇꯩ ꯄ꯭ꯔꯖꯥꯁꯤꯡꯅ ꯁꯤꯕ ꯀꯤꯗꯅ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯑꯣꯏꯒꯅꯤ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯊꯝꯖꯕꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯔꯦꯂꯤ ꯑꯁꯤꯅ ꯄꯨꯟꯅ ꯋꯥꯁꯛ ꯂꯧꯃꯤꯟꯅꯔꯤ ꯃꯅꯤꯄꯨꯔꯗ ꯁꯥꯟꯇꯤ ꯂꯩꯍꯟꯒꯦ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯑꯍꯥꯟꯕꯃꯛꯇꯗ ꯁꯨ ꯂꯧꯊꯣꯛꯄꯤꯌꯨ ꯃꯊꯪꯗ ꯑꯁꯥꯝ ꯔꯥꯏꯐꯜꯅ ꯇꯧꯔꯤꯕ ꯊꯕꯛ ꯊꯧꯑꯣꯡ ꯃꯌꯥꯝꯁꯦ ꯈꯪꯅ ꯈꯪꯅ ꯎꯅ उसिनदना साना लेरिबसिंगसे सेंटर दा खंगनबिउ लोनन असम राइफल की महुत अतोप फोर्स थाजनबिरो एमएलए मिनिस्टर सिंह लेबाक सरकार पाइब यावबसु यावदबसु पुन्नब चुंगसिन मिनरगा अखोय हौजिक करी तौबा याय हाइबदो खननबगी अदुगुमलबा तानफमदो यामना थेंगे मणिपुर की ngमखै काइबा हाइबसे भारत की ngमखै काइबनी हाइबसे खंजनद्रिबा सेंटर की मियोसिन खंगनबा दरकार ओय मणिपुर दा ngasi terrorist singa तौरेबा थबक थवंगसे इंडिया दा म्यांमार ना नाकोयना लान हौरकपनी हाइबसे सेंटर ना खंजनद्रिबसे मसी खंगनबा दरकार ओय हाइबसे ngasi ge sigumlaba mairagi khongchatna mairagi sigumlaba human chain asina takhaningi मणिपुर की टेरिटोरियल इंटीग्रिटी अमदी एडमिनिस्ट्रेटिव इंटीग्रिटी कनागुम अमत्र सिंगबा यारोय कनागुम सिंगरगदी मधु अमुकोन सबजान थेंगनगनी अदुना अमुकोन ngasi लेप्तरिबा छिदी मणिपुर की अपन सकम थुगाइबा पांबा मणिपुर तोंगाम तोंगाम बलेंगा लेजे गाइबा कम्युनिटी की वैबा वफमदा थबक तोबा अदुगा मनाई नुगाइगा अतोपा काउल फ्रुपी वागी वाजु सिगी सिजनो हाइबा खनबा अदुंबा वखलदा इन्फॉर्म होइबा इथ्रिक लाइन दे कुमदरबा अदुंबा अपिकपा थाक थबक तोबा अदुगुम्बा मियोइसिंग अदुनी कना कनागुम्बा तोंगान बलेबा अमा मणिपुर तानबा यारोय तोंगान बलेंगा अमा लेनबा होनबसु यारोय मखोय तोंगानबा मणिपुर की लेबा अपुनबा सकम मणिपुर की लेमिनरिबा कांगलो फुरुपसिंग असिगी मरक्ता हिंबा पामदगदी मखोय मणिपुर तबा तो मफम मबदा मोय कुंदा लेता जरूर गजबनी करीगुम्बा खरा अखोय खनरगा लेबा की कोई इशू सिदा अखोय यावसंबा थोके हाइदुना अखोय सेंजकिबा लुकने अदो अखोयना हुजिक पामी मणिपुर की सकल काइबा यारोय लाउदना त लागे अदगी एनआरसी चना लाउदना त लागे छुम लाउदना त लागे हुजिक मांग तारी कुकी एमएलए तराना कोंगना मखोय मणिपुर सिदा मखोय की तोंगान बा एडमिनिस्ट्रेशन अमा पियो हाइदना ताना खबा मतमनी मखोयना तानिंगबा मफमदा ताहलुजो मखोयना लौनिंगबा मफमदा लौरुजो अखोय मणिपुर की अपुनबा सिस्टमदगी मणिपुर मनुंग असिदा मखोयना मचेत 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 तुगाइरगा मोगी शासन तोंगान तोंगान लेबा यारोय हाइदना अखोय गे ngasi स्लोगान से अखोयना मणिपुर की अपुनबगी सक्तमदा सिंगनरकबा यारोय हाइबा अखोय पांदम सिगा लोइनाना अखोय गे ngasi की वाकत मिफम मसे हमजतुना अखोय सिंजा लांजबनी मणिपुर दा हौजी हौजी थोगिबा कुकी मिलिटेंट सिंगी सु मखोयना चिन्या तमनादा लेबा समजरबा प्रजा सिंगा नोमै काथिनदुना अवाबा चेखेल पीबीबा असीगुम्बा कयासी यानिंगदे हाइबगीदमक्ता अदि एआर की थोंग यानिंगदे हाइबगीदमक्ता अखोयना रैली असि ससबनी अखोयना पामजबदी चिंगतम अमतनी हाइबगी वाखलवदा यामना फजब मवंगदा नुसिजानिना लेमिनाबा दुसु पामजै अगोमा लेबाकीदमक्ता थवाइना पोथा होइदुना अमा लेबाकीदमक्ता कटखबा इसाजिंग इनाउजिंग इयामबजिंग पुनमक्की आत्मा शांतिना हैरमलेंदा शांति लेनाबगीदमक्ता चचबा मैरानी इरोय लोइनना अखोयगी ngasi kuki militian singzina angkhai leitana khakpa leitana miha mi pum sum torli base athu matamda kuki militian sing tathok pikho aduga mani su haiba india government ama thamiba ekse masi ma athu matam lothok piu nrc janhan biu haiba thabak singji akhoina pen da bakha leijai si sarkar ni tobiraktlagadi hena makha taba akan ba khongjang jangsan lagani na mayamna lemna khrabani zero da so sunu da so kai hanbang amoy कोई ngakpiba senbiba sibai tharatradi asam da phanche lokthokpiu koi yam ware di kukine nomai su kapa so hawbani yum thaba so hawbani koi ware yamna adu sida koi mayamna seba tawna ngakpiriba chahalle thale su koi kayang koi ne laigani Nusijaraba kuku Prime Minister Manipur da Kanglup ki irangna akoi yum amadi lairik maina chakhibana akoi lairik tamba phangdre
ꯑꯗꯨꯅ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤ ꯂꯦꯞꯍꯟꯕꯤꯔꯣ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛ ꯇꯝꯕ ꯐꯪꯍꯟꯕꯤꯌꯨ ꯄꯥꯕꯨꯡ ꯑꯩꯈꯣꯏꯁꯦ ꯃꯣꯔꯦꯗꯒꯤ ꯂꯥꯟ ꯆꯠꯂꯛꯇꯨꯅ ꯔꯤꯂꯤꯐ ꯀꯦꯝ ꯋꯥꯡꯖꯤꯡꯒꯤ ꯁ꯭ꯄꯣꯔꯠ ꯀꯝꯄ꯭ꯂꯦꯛꯁ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯆꯥꯁꯤꯡꯅꯤ ꯑꯩꯈꯣꯏꯅ ꯃꯣꯔꯦꯗꯒꯤ ꯂꯥꯟ ꯆꯠꯂꯛꯄ ꯃꯇꯝꯗ ꯀꯨꯀꯤꯅ ꯈꯪꯍꯧꯗꯅ ꯑꯩꯈꯣꯏꯗ ꯂꯥꯟ ꯍꯧꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯗ ꯈꯪꯍꯧꯗꯕꯅꯤꯅ ꯑꯩꯈꯣꯏꯅ ꯏꯁꯥꯗ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯑꯃꯇꯁꯨ ꯇꯧꯖꯍꯧꯗꯦ ꯑꯗꯨꯅ ꯏꯁꯥꯗ ꯀꯩꯝꯇ ꯌꯥꯎꯗꯅ ꯏꯁꯥ ꯂꯥꯛꯏ ꯑꯗꯨꯅ ꯃꯣꯏꯅ ꯈꯪꯍꯧꯗꯅ ꯑꯩꯈꯣꯏꯗ ꯂꯥꯟ ꯍꯧꯔꯛꯄꯁꯦ ꯑꯩꯈꯣꯏꯒ ꯃꯣꯏꯒ ꯌꯦꯛꯅꯕꯁꯨ ꯂꯩꯇꯦ ꯈꯟꯅꯈꯤꯕꯁꯨ ꯂꯩꯇꯦ ꯃꯣꯏꯅ ꯀꯝꯃꯨꯅꯦꯜꯒꯤ ꯏꯔꯥꯡ ꯆꯨꯔꯆꯥꯟꯄꯨꯔꯗ ꯍꯧꯔꯦ ꯍꯥꯏꯗꯅ ꯃꯣꯔꯦꯗ ꯍꯧꯔꯛꯄꯁꯤꯗ ꯑꯩꯈꯣꯏꯗ ꯍꯧꯔꯛꯄꯅꯤꯀꯣ ꯃꯁꯤꯅ ꯑꯩꯈꯣꯏ ꯁꯥꯇ꯭ꯔꯗ ꯑꯃꯥꯡ ꯑꯇꯥ ꯀꯌꯥ ꯊꯣꯛꯍꯜꯂꯤ ꯑꯩꯈꯣꯏꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠ ꯆꯪꯒꯗꯕ ꯄꯨꯟꯁꯤꯒꯤ ꯇꯨꯡꯗ ꯆꯪꯒꯗꯕ ꯁꯥꯔꯇꯤꯐꯤꯀꯦꯠ ꯀꯌꯥ ꯑꯃ ꯂꯩꯍꯧꯔꯤ ꯁꯤ ꯑꯩꯈꯣꯏꯗ ꯑꯝꯇ ꯌꯥꯎꯔꯛꯄꯁꯨ ꯅꯠꯇꯦ ꯑꯗꯨꯅ ꯄꯥꯕꯨꯡꯅ ꯑꯆꯨꯝ ꯑꯔꯥꯟꯗꯣ ꯊꯤꯗꯣꯛꯄꯤꯔꯒ ꯑꯦꯛꯁꯟꯁꯦ ꯐꯖꯅ ꯂꯧꯈꯠꯄꯤꯌꯨ ꯃꯅꯤꯄꯨꯔꯗ ꯄꯦꯔꯥ ꯑꯣꯏꯒꯦꯔꯥ ꯑꯁꯥꯝ ꯔꯥꯏꯐꯜ ꯑꯣꯏꯒꯦꯔꯥ ꯊꯥꯗꯔꯛꯄꯅ ꯀꯥꯟꯅꯔꯣꯏ ꯑꯆꯨꯝ ꯑꯔꯥꯟ ꯐꯖꯅ CBIꯗ ꯁꯤꯟꯅꯔꯒ ꯑꯆꯨꯝ ꯑꯔꯥꯟ ꯊꯤꯗꯣꯛꯄꯤꯌꯨ ꯑꯗꯨꯒ ꯑꯩꯈꯣꯏꯕꯨ ꯌꯥꯝ ꯊꯨꯅ ꯌꯨꯝꯗ ꯑꯃꯨꯛ ꯍꯜꯍꯟꯅꯕ ꯄꯥꯕꯨꯡꯅ ꯁꯤꯟꯕꯤꯌꯨ ꯉꯁꯤ ꯍꯧꯖꯤꯛꯐꯥꯎꯗ ꯊꯥ ꯑꯃ ꯍꯦꯟꯅ ꯏꯔꯥꯡ ꯆꯠꯊꯔꯛꯑꯕꯁꯤꯗ ꯉꯁꯤꯐꯥꯎꯗ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯑꯋꯥꯕ ꯀꯔꯤꯝꯕ ꯎꯕꯤꯗꯕ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯁꯤ ꯃꯥꯒꯤ ꯅꯥꯀꯣꯡꯗ ꯇꯥꯕꯤꯗꯕ ꯇꯧꯕꯤꯗꯕ ꯊꯕꯛ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯁꯦꯡꯅ ꯌꯥꯝ ꯄꯦꯟꯖꯗꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯗꯥꯏ ꯂꯩꯗꯣꯏꯅꯣ ꯂꯥꯟ ꯁꯣꯛꯅꯔꯤꯕꯁꯦ ꯁꯦꯡꯅ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯃꯤꯆꯝꯒ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯒꯅꯤ ꯁꯣꯛꯅꯔꯤꯕ ꯂꯥꯟꯁꯦ ꯑꯗꯣ ꯍꯧꯖꯤꯛꯐꯥꯎꯗ ꯁꯨ ꯍꯟꯗꯣꯛꯄꯤꯌꯨ ꯑꯗꯨ ꯇꯧꯕꯤꯌꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯋꯥꯀꯠ ꯀꯠꯂꯤꯕ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏ ꯉꯁꯤꯐꯥꯎꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤ ꯃꯅꯥꯗ ꯇꯥꯕ ꯂꯩꯇꯦ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯂꯩꯗꯣꯏꯅꯣ ꯑꯗꯨꯅ ꯃꯥꯅ ꯃꯟ ꯀꯤ ꯕꯥꯠ ꯍꯥꯏꯕ ꯋꯥꯁꯦ ꯑꯩꯈꯣꯏ ꯁꯨꯛꯇꯥ ꯇꯥꯅꯤꯡꯗ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯅꯥꯀꯣꯡꯁꯤꯗ ꯃꯁꯛ ꯐꯥꯎ ꯎꯅꯤꯡꯗ꯭ꯔꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯕꯣꯠ ꯁꯥꯏꯠ ꯑꯅꯤꯃꯛꯀꯤ ꯎꯔꯒ ꯑꯩꯈꯣꯏꯅ ꯄꯦꯟꯖꯗꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯃꯔꯤꯡ ꯀꯝꯃꯨꯅꯤꯇꯤ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏ ꯀꯅꯥꯒꯤꯁꯨ ꯃꯤꯆꯪ ꯍꯥꯏꯕ ꯂꯩꯇꯦ ꯑꯗꯨꯕꯨ ꯑꯁꯤ ꯑꯅꯥ ꯊꯣꯛꯍꯟꯕꯁꯤ ꯄꯥꯝꯖꯗꯦ ꯈꯠꯅ ꯆꯩꯅꯕꯁꯤ ꯇꯣꯛꯂꯒ ꯑꯩꯈꯣꯏ ꯑꯐꯕꯔꯣꯝꯗ ꯉꯥꯡꯅꯔꯒ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯂꯩꯃꯤꯟꯅꯕ ꯍꯥꯏꯕꯁꯤ ꯄꯥꯝꯃꯤ ꯏꯔꯥꯡ ꯂꯩꯇꯕ ꯏꯪꯊꯕꯗꯨ ꯄꯨꯔꯛꯄ ꯑꯩꯈꯣꯏ ꯂꯩꯃꯤꯟꯅꯔꯛꯄ ꯍꯧꯃꯤꯟꯅꯔꯛꯄ ꯈꯛꯇꯅꯤ ꯑꯩꯈꯣꯏ ꯄꯣꯛꯇ꯭ꯔꯤꯉꯩꯗꯒꯤ ꯂꯩꯔꯛꯄꯅꯤꯅ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯄꯦꯔꯣꯠꯇꯁꯨ ꯑꯩꯈꯣꯏ ꯂꯩꯃꯤꯟꯅꯅꯕ ꯑꯃꯁꯨꯡ ꯃꯤꯁꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯂꯩꯅꯗꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯄꯥꯝꯖꯕꯅꯤ ꯑꯗꯨꯅ ꯈꯨꯗꯤꯡꯃꯛꯁꯤ ꯑꯩꯈꯣꯏ ꯑꯃꯒ ꯀꯥꯞꯅꯕ ꯃꯩ ꯊꯥꯅꯕꯁꯤ ꯇꯣꯛꯂꯒ ꯑꯩꯈꯣꯏ ꯇꯦꯕꯜꯗ ꯉꯥꯡꯅꯔꯒ ꯑꯐ ꯐꯠꯇꯕ ꯈꯨꯗꯤꯡꯃꯛꯁꯤ ꯋꯥꯔꯦꯞ ꯂꯧꯃꯤꯟꯅꯔꯒ ꯑꯩꯈꯣ ꯂꯩꯃꯤꯟꯅꯁꯤ ꯇꯦꯕꯜꯗ ꯉꯥꯡꯅꯕꯤꯕꯁꯤ ꯒꯣꯔꯃꯦꯟ ꯁꯥꯏꯠꯇ ꯑꯃꯁꯨꯡ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯔꯃꯦꯟꯅꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯅꯤꯖꯕ ꯇꯥꯏ ꯑꯗꯨꯕꯨ ꯗꯤꯁꯤꯖꯟ ꯂꯧꯒꯗꯧꯕꯗꯤ ꯑꯩꯈꯣꯏ ꯃꯁꯦꯟꯅꯤꯅ ꯑꯩꯈꯣꯏ ꯄꯥꯕ꯭ꯂꯤꯛꯅ ꯑꯟꯗꯔꯁꯇꯦꯟ ꯇꯧꯕ ꯗꯔꯀꯥꯔ ꯇꯥꯏ ꯍꯥꯏꯕꯁꯤ ꯑꯩ ꯍꯥꯏꯖꯅꯤꯡꯉꯤ ꯔꯥꯖꯅꯤꯇꯤꯒꯤꯗꯃꯛꯇ ꯚꯣꯠ ꯂꯦꯞꯇꯨꯅ ꯑꯩꯈꯣꯏꯅ ꯄ꯭ꯔꯖꯥ ꯑꯩꯈꯣꯏꯅ ꯅꯨꯡꯁꯤꯔꯦ ꯃꯣꯏꯁꯦ ꯄꯥꯝꯃꯦꯅ ꯊꯥꯒꯠꯈꯤꯕ ꯑꯩꯈꯣꯏꯒꯤ MLA ꯑꯗꯨꯒ ꯃꯟꯇ꯭ꯔꯤꯁꯤꯡꯁꯦ ꯃꯈꯣꯏ ꯄꯋꯥꯔ ꯂꯩꯇ꯭ꯔꯦꯅꯗꯤ ꯍꯥꯏꯔꯦꯕꯀꯣ ꯄꯋꯥꯔ ꯂꯩꯇ꯭ꯔꯤꯕꯁꯦ ꯄꯋꯥꯔ ꯂꯩꯇ꯭ꯔꯗꯤ ꯀꯔꯤꯗ ꯂꯩꯒꯗꯒꯦ ꯍꯥꯏꯕꯗꯣ ꯃꯈꯣꯏꯅ ꯋꯥꯁꯛꯈꯤꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯔꯤꯅꯣ ꯑꯃ ꯇꯧꯕꯤꯔꯛꯑꯣꯕ ꯑꯥꯗ ꯆꯠꯄꯤꯔꯣ ꯃꯈꯣꯏꯒꯤ ꯐꯝꯁꯦ ꯑꯩꯈꯣꯏ ꯇꯣꯛꯆꯔꯦ ꯍꯥꯏꯅ ꯂꯥꯎꯊꯣꯛꯄꯤꯔꯣ ꯑꯩꯈꯣꯏꯗꯤ ꯂꯩꯕꯥꯛ ꯑꯩꯒꯤ ꯏꯔꯝꯗꯝ ꯏꯔꯩꯆꯥ ꯃꯌꯥꯝꯁꯦ ꯁꯤꯒꯗꯧꯔꯕꯅꯤꯅ ꯑꯩꯈꯣꯏ ꯀꯩꯅꯣꯁꯤꯗꯒꯤ ꯑꯩꯈꯣꯏ ꯇꯣꯛꯆꯔꯒꯦ ꯍꯥꯏꯅ ꯃꯈꯣꯏ ꯂꯥꯎꯊꯣꯛꯄꯤꯔꯣꯕ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯔꯤꯂꯤꯐ ꯐꯟꯗ ꯃꯣꯏꯅ ꯀꯣꯏꯆꯠ ꯆꯠꯂꯦꯔꯒ ꯇꯧꯕꯤꯔꯅꯣꯕ ꯑꯩꯈꯣꯏ ꯂꯩꯔꯦꯕ ꯃꯦꯗꯤꯌꯥ ꯂꯩꯔꯤ ꯑꯩꯈꯣꯏ ꯂꯩꯔꯤ ꯑꯩꯈꯣꯏꯅ ꯍꯣꯠꯅꯖꯔꯒꯦꯕ ꯑꯋꯥꯠꯄ ꯂꯩꯔꯤꯕ ꯏꯆꯥꯁꯤꯡ ꯏꯁꯨꯁꯤꯡ ꯑꯥꯗ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯗ ꯉꯁꯤ ꯆꯥꯐꯝ ꯊꯛꯐꯝ ꯈꯪꯗꯅ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯗꯗꯅ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯁꯨ ꯄ꯭ꯔꯖꯥꯅꯤ ꯑꯩꯈꯣꯏꯁु ꯃꯃꯥꯅꯤ ꯑꯩꯈꯣꯏꯁꯨ isu isa jing ngak tani lei myam do mangkhoi gi dang da chu akhoi saru yarage ba ai manipur da dum hoga dum chawjara bane adu akhoi na hek gyan ta abdagi manipur ha balam sida yamne chikne shanti da akhoi jat bijat khaidana hingam me adu megi tang aum da thoki ba thab adu irang dagi akhoi bazar ki community se yam thawai soy yam nuaite matunda su sumai tawdana ba amukana manipur da shanti lakna ba hanagi dumana nungsin char mena lemina ba da akhoi bazar community ki hatak dagi ai prajada apil tawdani adu yam tuna shanti ranbiyo maramdi asigi rangsina maram oidana angang singsu school ka mangam dre like tamangam dre mo education fail ore internet connection thinga galai aduna amukana ai bazar makai dagi prajada apil tawdani please shanti ranbiyo please talk thank you kanana kari hari kari phongdok pirei haiba masagi mot mayam punamuk mideng tamina khraba matungda ngasigi oinadi voice of the people ki nipan suba saruk matanga se loisinjare channel simakta da pungfam simakta da mathangi episode kanana kari hari kari mot phongdok pirei haiba mayam punamuk mideng taminarsi ngasigi oinadi kainana baya thangi jari